mayai kaaba drug puthok pusin tawbagi pannarakpada India ra Kuki maming sakhalakli Kuki anina purakpa crore 14.6 rongi mamal oigitaba koken Bengaluru da DRI na phari Malemgi thakta mayai kaaba drug lalonbagi thawdo wathuk kyagi case sienabasinggi maming palakpada Kuki kangbu si India ra phajana maming sakhalakli Leba asigi khathang masarukta leba Bengaluru da ngarang Directorate of Revenue Intelligence DRI na Kuki nupi ani dagi lupa crore 14.69 longi wagedaba cocaine kilogram 7 phari pharaba Kuki nupi ani edu amara Manipur gini adugo atopana Kuki nupi amaduna Mizoram dagini pharaba Manipuri masa adugi mamingna lalzam luwai kawi hari amasung pharaba Mizoram masud masa aduna lalthang yani kawi investigation ki report matung ina makhoi anima interstate smuggling racket amagi kangpu ne hari Directorate of Revenue Intelligence na Bengaluru International Airport ki miyo ama lupa crore nifurongi wagedaba cocaine kilogram mariga kona na miyo ama phakraba matung no hengan maga ki nopi esi phaki bani malemi kaithil lupa crore 14.69 rongi wagedaba mai ka drug adu magazine gi makumda loshilga puna bo honaramani cocaine singru tuan sapon cap singda habdaga puram digi farki bani Amarumda Manipur Police Assam Rifles samasum CRPF ki apunmati mamana Jiribam District ki Borobek Sub Division manungsana laiba Sabom Phayam sum Saudari Khal gi marakta Barak Turel Maril hi da purak palu pakror hundra ga rongi ogeda mai ka drug sing phab lai khrabane Hauki bathang junum ki numidang wairam pung taruk makhairam tabada Borobek Police Station kuntraga nipan suba Assam Rifles samasum kun suba CRPF ki apunmati mamana makhonga patrolling salinga da passenger puba engine panba hi ama sinel eba mong barak turil lakpa thenki security forces na singmana badagi hi du lephalaga sek tawda barak hum amasum plastic ki carry bag yomba mayom maga yorum thenki singna badagi security force na barak amadi carry bag sing du hangdoktuna yenglobda mai ka badra oiram badagi thenki bane mai ka polam sing adu barak turil da purak laba matungna asami kasar yoraga lewa asigi tuan mafam da pukhina tharang toramani thawdo asigi mari ren hi adubu holakhi bami ni SF na fort kibani kokilal hawba masel kap khaina duno hana bale palektri UKNA gi kedar amana manaba manga kap tuna hatuk lamlaga chenkhre Koki underground group singi manung da makhoi masel hana sunabagi thawdok leptana thokli thawdok hauki bazun kunthar chambu district ki kemol jangkulda ambush tawduna KNA gi deputy army chief yauna miyo manga nomaina kaptuna hatkrabagi matunga si ayangan bada makhoi masel kapna do koki lalawa manga siri hari pausinai suspension of operation sud yawda tuan wathok lanthok kya rasi nari be United Kuki National Army UKNA gi kedar amana kem amata da leminaba mamanaba kedar manga nomaina kaptuna hatok lamlaga nomai puroga chenkhre thawdo osi tamelung district ka Jiribam district ki lona bada leiba daibaijang beles thuki mani mafam adu nungba police station ki manung sanjaraga su mafam adu ki kilometer yankhairom satlaga leiba mafamni gari asau basang bi yaba lambi nathi jangal la leiba apikpa khul masa mani mobile internet phangba mafam nathi adumangna maram oiraga mafam du nungba police ki team ngasi numi jungba phawba sangsin bi ki paulati thajaba yaba mafam digi phangba paun hai makhoi masel hana sunabki thawdo du ngarang amasung ngasi ahingi lonaba pung anirom tarakpara thukibani laikhidraba Kuki khulai paib kedar singa du gi sapsab maming matha makhangdrabasu social media ra phungdorakpagi matung ina rambo kauba ama yawi ataina ringo kongba saiboy amasum Alex ni makhoi manga nongmaina kaptuna hatlam liba kedar du gi maming sapsana khamngamdri adumako Kuki gi social media platform singda makpu kaptuna hatkibani haibe kedar du gi photo viral oirakli Kari maram gi damak makhoi nungmaina kaptuna hatlibano haibegi sab maram khang mangamdri panba yabada United Kuki National Army UKNA na hoki bazun kuntra gi numidang waramda Susampu district ki ke moljang kul embu sathaduna KNA gi kedar mari emasumi sam nupi ema hatkibegi thawdo thokrabane thawdo adu gi tungna makhoi bu phanana security force na hojiksu akanba kongul libegi thabak satharibane makhoi ni ambush tawduna hatkiba miyo manga du gi manunda KNA gi deputy army chief thangboy hawkip natragana thangpi haibatu yauri akupa pawngainari sei tara hundoi da ngai riba nupa mahairoi ama boarding manakta thori yalga siduna leramri
Bisnupur district ki Fagauk so ikai police station ki manung sanba Saituan Bazar mamangda lebalam lamjing maira maikolda class 6 tamliba nupa mahiroi ama school adu ki boarding manakta hawa upalam madang ngasi yuk thab yalaga siduna leremli masagi sai tara humdu khakta mangai riba mahiroi nupa masadu ki maming Purit Sabam Santos Elias Pikru kawi ma Fagauk so ikai awang laikai ward number 1 gi Purit Sabam ningthem kawba magi masana pane ma hauji thukliba kaunu kirang sin maram oiraga matam khara lairik tamba phangludraba tungda school asida resident loina lairaga lairik tamlaktabani tamlakhibani ma ayu angan mada ma ki kad lairamdre haiduna kuiti thinarakpada ngaseyu ki pumariram tarakpada u amada kudaina tharu yalga shiramani ma kudak school adu gi uja singna kokta da primary health center laikana na pukhalaki adu hospital he gyobaga doctor amak laikhidre haina phungdoraki Mishi Sigi Matana police na UD case ma register tawre madugaloina nupa masa du gi haksang adu rims ta postmortem tawre tha jabya mafam dagi phangba pauna hai laikhidra angang sigi free khawdu si ama yorami si adu suicide note oi bra haibadu yingsili Mishi Sigi Matana joint action committee against unnatural death of Purit Sabam Santos haibama chenkhre JSUC gi convener na khangembam Zaya chairman na ke gesta ko convener na moirang them Alice Niamas Mishi Sigi Langla Langjan Atubata Putopina Bamari and Neversing the Apple Torokli. Assam the illegal immigrants sing Taktorak for the Nagaland Akan Section Tarang Lakotri. Assam Langan is there to the lady illegal immigrants sing Taktok Pagitavok by Katahorapagi Nagaland Mitop Singadu Chenchilapuya Hine Sing Navadagi. Tuan Tuan Nagaland Gima from the Akan security section Tarang Lakotri. Authorities in the Mari Lainava law enforcement agencies sing Mikup na home sing the Lainava Kan Kibagaluna. Is there any Gilona Bangam Kaida Akan section Tarang Lakonaba Kan Krana report Amana Fundurakli. Assam the Kanglon kind of Sanchila Kiba Mitop sing is still Langana Tatura Kravatunda Mitop Singadu Nagaland Chenchilapuya Hine Sing Navadagi Akanaba section Taranga Silakotibani. Hiramasiga Mari Lena Makok Fungba official singna Nagaland gi Misa Miam the Assam the Centura Mitop sing Ting Rabadi Maranaka police station sing da Pau Pibina country. Masingam laba mitop sing sensilak labadi Nagaland gi demography the sound akaiba thuolakpa law and order gi phibam suolakpa yai haina sing nabadagi stelingan akhanam thorang malokotuna Assam gi senturakpa mitop sing jangsilakpa ngamandana honakhibane hairi Popular government labadi mathau tare Manipura khumja English singani taraga humdugi me humdigi haurakhiba kukizau narco terrorist singi lan asina maram oiduna tangdu laitaba lamdam haibatu oiraktaba sahi ani helaba phawsida India lenga ki mekedi waroisanama purana bohona bida haibasi Manipur miyam ki lebak thibani haina logani lan hauriba kukizau narco terrorist sing asigadi India lenga ka pau phaunaba manbigi monga masathari karina haibata arabada Kokizau narco terrorist na hingsagi thapakya sathabada India lenga ki mekedi ngasi phawi action amata lokhat pudi makhoi na tawning ba tawbada thingbina balaita bugum tawriba si laibak si makhoi gi ra haibasi hangmai Koki sing na taliba dabi singi manungda yawba lan hoba horakpadi Manipur gi Chief Minister and Berena CM phamdagi lauthu haibasi lauri makhoi na taliba dabi ru sahi sigi February mapan Chief Minister and Beren pham thadokre aduga February taramdure Manipur PR thamkre adumapu Manipur Legislative Assembly buna intimated suspension na thamki tha taruk ki manungda lenga ama amuk semgadabani aduguma tha taruk adu mathang tha August taragu humdue sida mapung phagadabani hausu phawbagi ri sem mangamdana ngasi phawbu leiri Sairak sida parliament session ngasi digi hauraga PR amuk tha taruk amaga amuk sangdokadra haibasini amabu oire Manipur popular government ama lehanbadi sungani miyamna su haujikti PR lengak pamdre miyam gi lengak pamlakli miyam gi apamba aningba si mai paktaba haibasi hingduna ladibe MLA singi thawgangi Manipur mai saklaga ladiba si matam sana muthakadabani India gi manung sana ladiba Manipur kanglup amana lan horakpada yengduna laibigi muhut miyam gi mihuna siamba lenga ama lehansi makhoi digi sakti amamamta lakthokna state lengak sinnaraga amuk yengsi heba paunikol pauksi editorial thamjari KLLK Club Mayang Imphal Anilongbi Games and Sports Secretary oina thaupu biramba Asem Santana laikidabada awaba phongdorakli tha sigi tang taraga taruktu khumal lepak lamyan bakanglo KLLK Club Mayang Imphal Anilongbi Games and Sports Secretary oina thaupu biramba Asem Santana manung matam sadana laikidabada KLLK Club Mayang Imphal Anilongbi gi makidigi noaitaba phongdorakli KLLK Club Mayang Imphal Anilongbi gi media coordinator singkhaingan ba mangana thadorak pasiol asina makha taradun hai Asem Santana Club asida
Games and Sports Secretary oina matam sana thaupurakibada natana laikai sigi sana khonabigi lamda haurakibana hakiyabu sangwalamki laikai sida matik sab sanaroi sing puthoknabagi wakhalonda thabak thoram kya amas pangthoramki mangna haurakibana ha singi damak lorama thauda amadi club asigi sakot thaurang amada paikhalamba thawai sing adubu club asigi thaumi sing matam punamak ningduna lehoragani amadi ngarang asem santana manung matam sadana laikidabada minute ama tu mina leptuna awaba phongdokhibada natana laikidrabigi saktamna club ki thaumi kyana laikatuna ikai khumna busu uthiena pausta phongdorakli sangangai miyam gi oiba mifam pangthoktuna warep kya lokre ngarang thil pung mari taba matam sangangai apollo ki miyam makhara sangangai miyam gi oiba mifam ama sangangai da leiba laining thau Kumbomagi Laikona Pangtokre. Haribami Pamadura Sangangai upon Maluki President Irom Sandra Kumar Madi Ningthausam Inauba Allies Ningthausam Inauba Chairperson Sangangai Gram Pansai Matangsina Mi Pamadugi President Amadi Sib Guest Oina Mayai Tangbolda Lengsin Kiadi. Haribami Pamadura Pangtoki agenda sing the Sangangai the Liba Khas Lensing democracy tawba masub sangangai da nauna yumling liba masum kundari basingi identity verification tawba asina singmani mifamadura wangang loi kayan agenda singa sida marik sum wapam kya khana nainaraba matungda warep kya su matam amatu oina lokre hadi warep singa dugi manungda khas land demarcation tawba madi eviction tawna bo hona bra sangangai da leidiba club organization amadi mairana tragana lup singna amatu oina thaudang lominaba sangangai da leidiba khas land singma sa khangdunaba madi lenaba department gi miyoi singa loina thabak lokhatpa Thaba asi pangthokna bohona bara sangadaba siel gi ba mathok tarak pokhudimak puthokpa ngamnaba drive ama sangai da sangai da leiba club organization amadi maira lop singna punna sangsin minaba eviction torakpa matamda khas lena lam henjina lokshilamba tarabadi maphamadu gi eviction gi asangmal lam henjina lokshilamba miwe duna puthokpa hauji lariba khas lena kana guma miwe mana kari guma masai goeba development thabak thoram tawge hairab sangai apunba luptagi hana ayaba lawba sangangai da nauna yumling liba khundari ba miyai khudimak na masa masa gi lam natragana jaga da lakholakpa development gi thabak thoram khudima sangangai apun ba luptagi hana ayaba lawba madi nauna sangangai da khundari ba yumling liba miyai khudimak na masa masa gi identity natragana biodata du gi madi lena ba document sing lekai du gi club ta pishin ba haiba yauna punna warep tare lokhena sangangai apun ba lupki mekai digi thokpa sirula manus makhata na phongdorok li duga hausguna di miam paus matang sa du sinjarage mas makhata ba no ba update miam punna ngai mine channel sigi mekai digi miang khon makhata na thamja